Manipur State Policy for Children 2024 Athuba matamda chatnahanbada Leingaki thabak paikhatrabadi High Court wakalagani haina MCPCR gi Chairperson Keisham Pradipkumar na phongdok-khre wafam asing asi Manipur Press Club ta prevalence of HIV/AIDS among children and preventive strategies in Manipur haiba hiramda state ki Thakta pangthokpa nongmagi oiba workshop ta phongdokhibani Manipur AIDS Control Society na National Commission for Protection of Child Rights MCPCR amadi Manipur Commission for Protection of Human Rights MCPCR na punna khutchamnaduna workshop ta phongdokhibani Thoram aduga mari leinana MCPCR gi chairperson asina hai commission asina hokhiba chahi lisingani kunda semkhiba Manipur State Policy for Children asi chatnahanbagi matangda chahi mari Hellaklaba Faoba Leingaki Paokhum Laktaba Achumba Khongthang Natte hiramasiga mari leinana numit taramangani faubagi manungda Paokhum piraknaba Leingakta che thakiba leikre amaromda Manipur asi sana khotnaba amadi art and culture gi lamda mangjil thari adubu laibak thibadi HIV na thokhanba AIDS laina asidasu mangjil thari laina asiga sagon aduna hingliba miyoi sing amadi angang singi hak mapungfana phanghanba changi haina su chairperson asina mari lainaba singi pungning chingsinki Pradipkumar na makha taraduna Manipur State Policy and Substance Use Act 2019 da pikliba angang singi oiba karamba provision yauribage haiba wahangsu hangki masigi sumathakta Right to Education Act ki matung ina reservation for socially disadvantaged weaker section gi manung challiba HIV/AIDS ka sagonaduna hingliba mahairoi shingi phangpham thokpa hak phangdana leiri RTE gi chatna kanglon ngaktanaba State asida leiriba lanai mahaisang singda AIDS ka sagonaduna hingliba angang singi reservation leite HIV/AIDS ka sagonaduna hingliba pikliba angang singi yaifa thaurangi damak mari leinaba loisang singa punna faminaduna akanba recommendation semnaba commission na honagani masida miyamna sumapung fana sogat piu haina su MCPCR ge chairperson asina phongdokhi Drug की policy, HIV/AIDS की policy 2015 की लेन है Manipur State AIDS Control and Prevention 2015 असी की मलई वासिदक how far children की मतंगा कया yang योगी लगे सिम अदगी Manipur State Policy on Substance Use 2019 की adolescent and children drug abuse को वंगांग सिंगी provision ki yaurgi haibama Manipur State Policy for Children 2020 amalai notified tore enactment tawri